Ngarang numitang pung mapalom tabada Imphal Mori ki Pallel maning lekai da Manipur Police ki wireless thabak tauba personal amana Pallel maning lekai da leiba dukan amagi mamang da Pallel mamang lekai ki moirang thim Jimmy chahi kunipan mapuroi ba Kiram Kobi mau nongmaina kaptuna hat khibada cheneba personal ado Pallel Police ki kangbun fari hairi Pharaba Manipur Police ki wireless ta thabak tawa personal ado ki maming Kongkham Birjit apokpa Kongkham Nabadip Kawi mayang Imphal konchak tageni hauzik Pallel da posting laibani mahak na se yupung mapan makhairom taba matam da moirang them Jimmy bu hat pada season nakhiba nongmai aduga konana phagat khibani phagat laban nongmai adu license ganni hairi mahak ki mathakta Pallel Police ne FIR ama register tawbaga loinena ngasa yuk CGM Thoubal gi court ta puthok laba matungda police custody da remand lokthakre hairi hojik sinna leiriba Cherak asida ngasi nungthil moirang them Jimmy mihat ki mayak da sem kiba JC amadi imung manungi mihut kangbu amaga ngasi nungthil Manipur gi Chief Minister and Benan ga unadana wari sanakrai CM gi office ta pangthok ki ba wari sanaba do da Chief Minister gi maikai degi thaudok adu da cheneri ba Manipur Police ki wireless ta thabak tawba personal adu gi mathakta chap chaba logi oiba thabak sing lokhat paga loinana soidana serak pigani leikhidrabagi imung manungna thengna horiba awaba da saruk yazari lenga ki maikai degi su leikhidrabagi imung manungda kari mateng tawba yabagi haina khanabaga loinana soidana mateng pigani haikhi moirang them Jimmy mi hatta cheneba mioi pung kunmari gi manungda phaduna cherak piba yauna demand kaya tanduna khongjang sangsin krai hiramasiga mari lainana JC asna sinduna Pallel gi YBA club ki sanglen da pangthokpa Paumi singa unaba amada JC gi kokan banner Roman Kuman Chana accused aduna pairiba nongmai adu mangonda issue tawbra natraga masagi license nongmai ra haibadu khangalu awaba nangliba imung asi suraga chajaba imung ni imung asta lengang ex gracia pibagi mathakta lenga ki thabak ama supiga dabani loinana Kaksing SP amadi MLA na pung kunmari gi manung da accused person phagani haina piramba thajaba adu ngasi numidang phawagi manungda puthokadabani haikhi mahakta haikhi moirang them Jimmy misiga mari lainana sem kiba JC na senduna miyamgi oiba mifam amasu pangthoktona warep kaya sulaukhre warep sing adudi culprit Kongkham Birjit apokpa Kongkham Nabadip mayang Imphal konchak hairiba miyoi asing asi December 2023 phawgi manungda phaduna superintendent of police amadi honorable MLA na thambiramba commitment ngakadabani amadi culprit asi logi oiba akan machairak piba amadi service tagi terminate tawba awaba nang laba victim asigi imungi mioi amada state government ki maikaidagi victim asigi imungi mioi amada masaga chanaba Manipur government ki job ama piba amadi imung asta ex gracia oina lopa lakh kun pigadabani amadi hairiba JC na puthokchariba demand sing asi mapung phana thabakta onthokani haibagi chapchaba return assurance oina mari lainariba authority na ngasigi that kun mari lisingani December gi lisingani kunithoi phawgi manungda pigadabani natragadi laikhidraba moirang them Jimmy gi asibhak chang chapchaba yanaba ama puraktriba phawba laudabaga loinana makha taba akan makhongjang sangsin bani haikhe nongmai buduna chalaga sumaina tawe habisi koi tar lere makha tar padaina awaba nangliba imung asi asigi mioida masaga matik chanaba government ki Manipur government ki lenga ki maike dege thabak ama pibi gadabne habisi koi JC ki maike dege thamjage loinana ex gracia oina imung asida amadi tungda lehoriba ngang asigi jebika hingnanaba mapa macha mama moi humji hingnanaba lakh kungi ex gracia su pibi gadabne habisi akan basi ekoi JC gi maike dege madi Pallel gi apumba praja gi maike dege mu chinjaraga JC na thamjage hairiba maral laiba Kongkham Birjit son of Kongkham Nabadip mayang Imphal asidagi hojik wireless ki operator in thabak tawribasi asi mana lairibasi mahakki thabak tagi terminate tawgadabne habisi koi JC gi maike dege thamjage Amarom da Jimmy gi misi asike asumba langla langjin puthokduna mara laiba mioi cherak piu haiduna ngasi Pallel kaithel thonglondana wakat mi pham khrei wakat mi pham adu da mihat asibu yaning da phongdokpa amadi mara laiba sing phagadabani haiba placard kaya su sijinakhi
ningsing bayabadi laikhidrabi moirang them ongbi jimi ngarang numidang palel mamining lekai da leiba pandukan amada kwa leiba lakpa matamda Manipur police ki wireless ta thabak tawba mayang imphal contract gi kongkham birjet apokpa kongkham nabadipsu dukan adu da leiram ki hairi matamadu da pandukan phambi nupi aduga kongkham birjet ka marai tawnarakpadagi birjet na nongmai puthokduna dukan phamlibi nupi adu da nambada nupi adugi makhutna kanthorappada nongmai kapthorakhibaga loinana nongmai maru aduna mairang them jimi da panbadagi thoktok thokpham da laikhidabani hairi thodok adu thokraba matung khoi saunaraba mafam adugi miyamna irang haurakpaga loinana ariba haujik sizinnadraba Pallel police station mai thabaga loinana mihat pa phagadabani haibagi dabi tawduna Pallel police station da thomjinbadagi police kanguna miyam adubu Tankainaba masing yamlaba tear gas cell kaya kapki miyamaduna police tamna nungna thajilakpadagi Pallel police ki SI personnel ani asok apan su nangki commando gi personnel amana miyamna lambida tanaduna kauba net pa tawduna phukhibani hairi